Subam nomam leitaba inkhalakliba angangsingna ko kari tawdage yumda sum leina isagi sathulambi haidi punsi ma hingba yaba yam laina hojikandi akemo matamda tongamdragasu hojiti loinabak parlor haibase yamna maru oire ko duna 7 days eyelashes extension free training course free ni ko maya free sa paisa lawbagi da leite ko inaw nupisina subam nomam leitaba inkhalakliba nangasingbu support tawboina mana haijaba khra se free da free da ni ko maya paisa tingdong nati lakpiro yausan piro aduga mayam dugi da mate inaw sina mateng pamjabane haiba class ase January ki date 20 to 26 ki lakliba January ki date 20 asidagi haujagadoi ko aduga kanagumba sina thabak sangdaba misingna hena khudong jana bida mate inaw nupisina matam ahum khaidoe matam sing adudi ayukta na pung 10 makhai dagina 13 makhai pau ama adagi nungthildana pung ama dagi ani fauba aduga nungdawaramdana pung 3 makhai dagina 4 makhai pau sigi matam ahum sida adumadongi khudong jaba hena sangdaba ponggadaba taimda dum khanbiyu aduga haiba class ase loyakpa matamda adumadongi certificate amamam so bizagani aduga hena akupa marol khangbi basingna ai details sum hapchare ko se makhada hapchare aduga phone number ungtanga so ina hajaramge 7085892868 da contact tawsan biro aduga course se yaw matamda sumna dandi pa sani khatang piba form ama khatang darkar oi ko adu limited kaino sit khatang khania hana lakpa misingna khudong jaba se lobiu aduga nei mayam gi guru oi dori base makut kyam nali kyam phajage habdo ko kyam haige habdo yengminarasi ko ma haji tha lage mayam ai hoji lai ba sapham jemte yong ko horen khena bdo khangna bagi da makta pa som ta haude ba ko adugi aina tawri jemte yong ko base horen khena bdo yengminarase ba hauji thaba haujare ko mayam kana thari aidi ashan boy bi ki bisu ki bana aduga de kamain tawduno pakhat lai ne habasi timing je ai mali basiwa pura on gre ko wow ngaujare chai thanda askupa jase une chai than tagachare ado itaroi mayam sakti haibagi hoji waningai oidre ko parlor da ungtang changu bada kai ware yongase kupa jam tawre ko now pi seli thank you na che ngaujare mayam sasalak sanbiro phanghoroi han balakpa misingna khudong jaba singse launa kidoi ko poloi ke kasu in lai ko nasi video se mayam ubiba singna haiba pizza kribanga sagi contact number do da contact tawbiro aduga pau phawnabiro ai saksu yam phaja thohan gre yam olhan bigre thank you now pi seli nungsibi Thank you guys.